Kuki Zogi Lamda Mitai Singna Siri Festival Yaunaba Lakpada Mapung Phaba Sakti Sijinnaduna Thinggani Haina Lautokre. Mitai Singna Kuki Zogi Lam Powerga Chelaga Siri Lili Festival Sarugyabi Yaroi Matik Saba Tabak Lokatuna Tamtiba Pol Fangangani Haina Kuki Jolen Protection Command Koba Loop Amana Amuk Hana Mitai Singna Ki Henna Pirakkhre. Jolen Khaktamag Yauba Reference Number Amasong Tang Haptaba Serol Amada Mitai Singna Kuki Zone and Kundaba Mafam Sing Powduna Siri Lili Festival Yauba Haibasi Kanaba Hobani Haina Logani Amadi Tamtiva Pol Fangani Kuki Zogi Lamda Sangtilakpa Mitai Sing Mapung Phaba Sakti Sijinnaduna Chapchana Thinggani Adum Oinamak Siri Lili Festival Gilairiba Culture Gi Masak Mawung Sing Adubudi Ikai Khumnagani Loinana Shanti Oina Festival Pangthok Baibasi Kuki Zo Singi Apambani Haidi Adum Oinamak Mitai Singna Kuki Zogi Lam Powerga Chatuna Festival Asida Sarug Yabadi Yaroi Haina Khangalagli Panba Yabadi Mamang Thaktasu Kuki Zo Village Volunteer Intern Zone Haiba Aseng Balaitaba Loop ama yauna case o diligi president pauda ko kuite ko bamiyo emana jamana ba kihan khangan bagi thawong chatharaki ba sulai krabani farm chena ba miyo ema mapuna license gana kapada lekidre farm chena ba miyo ema mapuna license gana kapada lekidre thawdo aduga mari leinana miyang yoi ba mifam ama pangthokuna JAC semkhre loinana tongan ba warep sing loduna demand sing adu phangriba phawba asi baksang loroi haidi Police ki pauna haidi bana thawdo asi ngarang numidang pung 9:30 tabada Thobal district ki Hairok police station ni manung chenba Hairok khadok ta nauna saba from ama sangabaga mari leinana chakcha haidana ba amaga mari leinana thawdo adu thoki bani haidi laikhidaba farm changba miyo adu gi mamingna Laistram Tombi sahi 95 apokpa laikhidaba Laistram Khomai kawi haidi Hairok part 2 Devi Mandap laikai dagini aduga mahak ponomaina kabliba farm pu adu gi mamingna Ningthaujam Rasnikanta Sai Nimpumari Apokba Laikhiraba Ningthaujam Major Kawi Haidi Mahangna Hairok part 2 Mayai Lekai Dagini Thaudok Thokliba Mafam Asi Makoi Anigi Yumdagi Chaurangna kilometer Maridom Lamna Leiba Chingkhong Mayanangna Leiba Lokol Amadani Thaudok Adugi Matung Tarakpada Mihat Asigi Mari Leinana Farmer Pu Rasnikanta Police na Fakre Laikhiraba Tombi Su Mahang Masana Nomena Kaptuna Hatkibani Haibasi Yazari Haidi Police ki power cinema khata na hairibana Rasnikanta gi Hairok khadokta nauna saba farm ayukta sangaba gi thoram adu loiraba matungda numidangda Rasnikanta yauna miyoi khara chakcha haijanaki maduda mara yetnarakpadagi Rasnikanta na mahaki license gan adu puthoraklaga Tombi bu makokta kapki soglaba Tombi Thobal district hospital la pukhatuna laikanana bahonaki adubu doctor na sire haina confirm tauki laikhirabagi haksang hauji denims ki morta leiri hairi Marak asida mihat asiga mari leinana ngasi ayu pung 9 lom tabada Hairok part 2 Devi Mandap Laikai gi Dibai Nongpong Ningthau Youth Club na miyang yo iba mifam pangthokre loinana JAC semkhre ngasi sengkiba JAC na lawkiba wareki matung ina tamthiraba mihat asi kanaguma miyoi karana lawtunaraga chataba mihat amani haina lawi maram aduna chenariba miyoi khudingmak faduna logi oiba matik chaba chairak phangangadabani Amaromda Laikhiraba Tombi gi thawai yaudra bhakchang Rasnikanta gi farmda Lairol changani demanding asi thabakta onthoktriba phawba asi bhakchang loroi haidi Siri Lili Festival la mitai singchat pa yaroi haiduna singnaraki ba loop natraga lanai miyoi singfanaba police na cybercrime police station na criminal case ama register tawkhre Hayeng me kundagi hauduna kunmari fawba ukrulda pangthokadoriba Siri Lili Festival la mitai singna saru yana balakpada Kuki na kundaba mafam sing pawduna chatpa yaroi haiduna atamna na singnaraki ba loop natraga lanai miyoi singfanaba Manipur police na cybercrime police station da criminal case ama register tawkhre hiramasi gi matangna Manipur police ki maiketagi fogdorakibada Kuki gi masak khangdaba loop yauna lanai miyoi kharana Sri Festival saru yaba lakadaba Mitai singda hat kani tukkani haituna kihan bagi warol sing social media da sandurakpa thengnare asiguma kihan khangan bagi thawong sing asi taraina lawde amadi sapchana thabak lokhatkani haudik fawbada kihan khangan ba chatharagli ba loop sing asi asengba leiba nate haiba khangle masigi mathakda Kuki gi asengba loop kharana su sunglai laitaba loop singa hiram amatada mari leinaroi haina phongdokba leikre asiguma thawong sing chatharagli ba loop natraga miyoi sing fanaba tabak paikhale hairi amaromdana miyamna festival ase sarug yaba chatpada safanaba ngaksenbagi thabak akan mamongda paikhale senior police officer deploy tawbaga loinana jangnaina security ki mifam pangthoktuna kumna yengsili miyamna so Manipur police na lokalagliba thabak sing asida sogatpiu hairi Myanmar amasung Bangladesh ni singnaba illegal immigrant sing numit kuntrani gi manungda masak khangdongnaba state singda instruction pikre
Leibak asina Bangladesh amasung Pakistan ga akan mamong da ungkanaring ay cherak asida leibak sing adudagi illegal immigrant kaya India gi tongan ba state sing da changchilaktuna leisilibas sing numit kuntrani gi manung da masak khangdona ba Ministry of Home Affairs ki maike dagi state amasung Union Territory sing da khangan kre Ministry of Home Affairs ki pau gi source amana hairibana Indian citizen ni haina claim tawriba Bangladesh amasung Myanmar dagi lakpani haina singnaba illegal immigrant sing adugi background sing adu chapchana numit kuntrani gi manung da khangdokadabani hairiba numit kuntrani asigi manung da makoi gi document adu verify tawdrabadi makoi gi maramda halanaba gi thabak sing paikhatkani Union Territory sing amasung state sing da illegal immigrant sing adu detect tawba identify tawba amasung deport tawbagi sakti laikani loinana hairiba thabak sing asi paikhanabagi dama district level detention center sing marangkaina thangadabani Ministry of Home Affairs ki maiketagi Bangladesh amasung Myanmar gi changlakba illegal immigrant sing masak khangdoklaga maramda halankibagi thabak sing paikhatpa asi kamari leinana leibagani asigi lonabada lamkhai ngakpagi thabak tawriba Assam Rifles amasung BSF ki DG da akanba instruction pikre instruction asigi mangoinana haukiba February thadasu Union Home Minister Amit Shah na illegal Bangladeshi amasung Rohingya immigrant sing India da changlakpada mateng panglamba network singi mathakta chapchana akanba thabak sing lokhatkani haina akanba wafam phongdokiba leikrabani Ministry of Home Affairs ki nauna pirakiba instruction asika mari leinana mamangi matamda Mizoram da landelaktuna leiriba Myanmar refugees sing biometric details sing collection tawbayana leirangkibadu nahongna na Mizoram government ki maikidagi state adu da leiriba Myanmar refugee listing kundra humdoigi biometric details sing collection tawragani haina phongdokre hiramasi ki matangda haukiba irai numita Mizoram government amasung Ministry of Home Affairs ki marakta video conferencing pangtoktuna biometric enrollment exercise pangthoknaba khanabasu laikre hai Sirwilili Festival ki section tharang hengatkre festival da miyam saru yaba yanaba dedicated bus service laigani Hayeng me kundagi kunmari fawba ukrula pangthokadawriba manga suba state level Sirwilili Festival asida saru yanaba chatok chasin tawriba miyoi sing aso engam thoktanaba police na section tharang hanadagi hengatkre festival asida miyam na mapung phana saru yaba ngamnabagi damakta festival hoba numit me kundagi kunmari fawba Manipur state transport MST ki dedicated bus service laigani Kuki jo kangbu amana festival asida saru yanaba mitai singna Kuki singna tariba jaga singda fawraga chatpa yaroi haina phongdokiba adugi matung tarakpada KSO Delhi ki president Pauza Kugitena buffer zone yi manung chaliba Kuki singi mapa mapugi lam fawraga chatpa mitai nupi natraga nupa amata lemna tharoidabani haina publicity chatkiba thodok aduga mari leinana festival asigi manungda chatok chasin tawriba miyoi sing asoengam yawdanaba police department ki maiketagi hanadagi hauna section tharang ting lokhatle haidi festival manungda asoengam thoktanaba regular security review meeting toina pangthokpa yauna festival asigi security arrangement tawriba sing adu mapung phana yengsinaba senior security officer kaya deploy tawre Imphal dagi na ukrul fawbugi lambi gi saruk singda hanadagi hena freaking amasung checking hengat pagaloinana patrolling kankatkre festival asigi damak tourism amasung atai department tengi official kaya hana festival pangthokadoriba mafam sing tungkre maroina Kukijo organization ni haiba amana mitai singda kihan khangan kiba aduga mari leinana Imphal ukrulambi gi Kuki singna tariba yaingang popidagi Mahadev fawraga litan phawbagi marakta ahenba security force deploy tawre hairiba jaga asida tariba sing apikpa Kuki khul kharang ngaktani Ukhrul district asu central amasung state force ki ahenba forcing deploy tawre hairi festival manungda ahenba security force kaya amasu deploy tawgani kariguma mathau tarakpada ahenba reinforcement changchinabagi damak wireless communication singbasu mikup nahum singna tawrang tawduna thamkre tangkhul naga community ki volunteer kaya amasu Imphal dagi lakpat tourist asu engam thoktanaba security force ki mateng pangdi hairi amaromdana hayengdagi hauna pangthokadoriba Sirwilili festival asigi coverage tawgadaba paumi singi oina ayuk pung 6 taba matamda nitai pat chuthekta leiba DIPR office tagi lamthagani loinana nungthil pung 2 makhai taba matamda Sirwidagi Imphal gi damak halakadabani naha sing nisadagi kanaba honaringaida nupi yauna ahal oiba sing nisa sijinnabagi sang hengalakpati laibak thibani haina NBRena phongdokre yu yauna mayai ka bachinja kayadagi lamdamasigi naha sing kanaba honaringaida ahal oiraba amadi nupi fawa yauna mayai ka batinjak sijinnabagi sang hengalakpasi laibak thibani haina former CM NBRena phongdokre
ngasi Kongpal Chanam Laikai Department Organization KCTO gi kunmapan suba Foundation Day ga mari leinana open gym ama sangabagi thoramda former CMN Birena wafam ase fongdokladuna makadana haikibada miyoi kayana hakchang chadel tawninglabasu gym gi membership PP duna gym da chalaga chanaba ngamjadaba sing adugi da makhalaga open gym asi lamdama se gi tonga tongan ba mafam sing da chabani ngasi sangari ba gym asina maikai asongi miyam da kanaba piragani haujik miyam na thengnari ba hakchang leng otpada naba masung chikpana chingba sing fana ba tawba yaba sadel kaya mafam asida laktuna tawba yaragani adubu ahan ba tangkaki oina laikai gi akhang ahi singna open gym asida thamliba khuchukulai sing asi mataw karamna sijinnabadage mataw karamna sijinnagadage haibadu miyamna mayek singna khanganbagi tangai fadaba lai haiki